Marsta mathanta chattoubi Alyssa Carson. Nupi oirabasu nipadagi hena thauna phabi lei haibase achumbani. Khanbu khalabadi thungi. Adubu aikoina khangadabadi aigi laibakta tamkhibado madugi matungina khanba haurakpani. Ngasidi yamna angang oiribi thauna phabi nupi macha amagi wari share tawjage. Nupi macha asigi ming Alyssa Carson kawi. Mahak chahi 18 di fare 2033 da Mahak Mars ta chatkadauri. Mayamna khanari nupi macha se amuk halakhigadra chahi 18 suribi Alyssa Carson gi apambadi Mahak Mars planet ta chatkhiba pami leiruba pami mangkhrabasu mangkhiba pami chatkhraba tungda halakhiba yai natraga halakhidaba yai masi magi oina chingnaba leite Mars ka mari leinana Hollywood na movie kaya semkhre Mars ta mi leiruba Mars ta chatkhiba Mars ta chatkhraga mangkhiba asina jingba adubu masi singase science fiction ngaktani wakhanna saba wari ngaktani handak bukti original khongchet ama chatkadauri madusu nupi macha amana ngasi deki chahi kaya dagi NASA na Mars ta rocket ki matengna robot landing tahonkhre Mars ki photo kaya tharakhre Mars ki hawa nuksit karamna tawbagi khangal lakhre Mars prithvi degi 182 million kilometer lapi rocket ki speed ta second amada kilometer kaya chatli adu oirabasu chahi muk hena changi rocket amana Mars ta yobada mafam asida midi ama fawba chatri Alyssa Carson na ahanba mioiba oidauri magi mission ase yengbagi damang 2033 fawbadi wait tawbatai Alyssa Carson yamna piklingai dagi hauna Mars ta khongdaba pamlaklabani mana backyardigans mission to Mars kauba cartoon ama yenglubadagi Mars ta chatningbagi wakhan henna polakhibani cartoon asida angang manga makoigi yumgi maningdagi rocket ki matengna angakpa mafam kayada chatpa utli amasung makoina amukti Mars ta thunglakhi masi urubadagi Alyssa na khanki Mars kauba angangba machugi planet ase yengbada phajai masida amuktadi chatke asumna magi thamoida decision lawjakhibani masigi matungda magi room gi wall singda Mars ki photo kaya theli mobile da Mars ta robot na karam na landing tawi madu hanna yengi masita natana mana khanjariba malem adubu yengbagi damang telescope amasu thammi Mahak khangi Mars ta chatkraba tungda amuk hallakkani thajide adu oirabasu Mahak chatningi Mars ta chatpa ahan ba mi oiningli Alyssa gi mapana magi wakhana sibo mapung phan bagi damang mateng tawroduna haujik Alyssa NASA gi angang oiribi member oiduna 2033 da chatkadauriba Mars mission gi damak kanna training chathari Alyssa Carson 2001 gi March ki tang tarada America gi Louisiana kauba mafam da pokhibani hauji mak Mahak 19 years sure Mahak na Mars ta chatpa matamda magi chahi 32 sugani haujik Alyssa public speaker amasu oiri magi chahi taret tafaringai 2008 ta magi mapana mabu albamagi space camp amada koiba purui madu urabadagi amuk henna apamba pokhi madugi matungda Canada Turkey asina chingo mafamda pangthokpa space camp khuding da chatli Alyssa na mission ase chatpagi damang yamna kanna training chathabaga loinana NASA ga Mahak ka agreement amasu tawnakhre madudi Mahak luhonglaroi kanagumba amaga sex relation thamba yadaba asina chingba masi punumak ase Alyssa na yamna harawna yari Mars ta chatkraba tungda chahi ani gi mathakta leirugadabani mafam aduda chana thaknaba ready tawduna yengdorini experiment kaya tawgadabani masigi matungda Mahak hallakkani haibagi guarantee leite Mars planet ki khwaidagi chawba problem haibabu masida matam khibik uful waiful gi nungsit sitli amuk yamna kanna sitli hairi adugi su mathakta oxygen gi chang su kharwatli carbon dioxide ki chang ne heli prithvi ga manadaba atmosphere aduda karamna leigani haibagi training kanna tauri Alyssa magi thauna angakpani haujik Mahak Florida Institute of Technology da astrobiology da lairik tamli amasung Mahak na lairik amasu igre lairik tugi ming So You Want to Be
astronaut kawi. Masita natana 2017 da puthokhiba The Mars Generation koba documentary amada Mahak yaukhi. Amasung 2019 da puthokhiba Ryan's Mystery Planet koba serial dasu Mahak yaukhi. Alyssa Award kya fangre Mahak chatlani Mars ta adubu halakhigadra haibasi mayam gi wahangni.